आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबदा मरु ओइबा पाउ मुख्यमंत्री नोंथोंबम बिरेन हाइरे सेक्यूरिटी फोर्स ना कन्ना होनदुना ngамखैदा आइना यादब थबक थौरमसिंग चथदनबा अमदि नियम कायना मियोइसिंग संगसिलक्तनबा होनरे मपाल लेबाकसिंगदगी पाइरकपा उचेकसिंग मसिंग थीद्रिंगैगी मांगोइनना सेक्सुअल थौरांगोइना ngasi कंबाइन ड्राइव अमा बिष्णुपुर जिलागी तोंगान मफम अहुमदा चथखरे तेलंगाना विधानसभा मिखल की भोट खोमबगी मतम ngasi निमिदांग वैरम लोइरगनी मिखल था सिगी कुंट्रा सगोलसेल निमित्त पांगथोकनी अमसुंग प्रधानमंत्री नरेंद्र मोदी ने ngasi वीडियो कॉन्फ्रेंसिंग की कुथांगदा अपॉइंटमेंट लेटर लिस्टिंग 58 पिरगनी टेक्नोपॉल जिला की क्वाथादा सिक्यूरिटी फोर्स ना माय पाकना थीबहुम की थबक चथखरे मुख्यमंत्री नोंथोंबम बिरेना सोशल मीडिया दा थागतपा वारोल अमदा सिक्यूरिटी फोर्स ना कन्न होनदुना मियामगी याइफनबा अमदी ngамखैगी मफमसिंगदा आइना यादबा थबक थौरमसिंग चथदनबा अमसुंग नियम कायना मियोइसिंग संगसिलक्तनबा होनरी लमदमदुदा शांति थमनबा अमदी आइनगी वांगमदा थबक चथदनबा सिक्यूरिटी ना अकनबा मिटिंग थमले राज्य की तोंगान जिला सिक्यूरिटी फोर्स न थीबहुमगी थबक लेप्तना चथरी इम्फाल वेस्ट कक्चिंग थौबाल अमसुंग टेक्नोपॉल जिला की चिंगनबा मफम कयादा थीबहुमगी थबक चथखरे मणिपुर पुलिस कंट्रोल रूम की चेरोल मन हाई नेशनल हाईवे 53 तंगाइफदना चंगब पोचै पुबा गाड़ी 442 अदुगा नेशनल हाईवे 2 दा इम्फाल दीमापुर लंबीदना गाड़ी 163 निंथीना ngak सेंदुना इम्फाल यौरखरे राज्य सरकार की वार ऑन ड्रग्स कैंपेन की मनुंग चना ममांगदा यांथतुना माहनख्रब चुराचांदपुर जिला की पोपी पांबी थाफम मफम मंगा अमुगना येंगसिनबदा मफम अमदि नौनो पोपी पांबी थारंबा थेंगनरे मुख्यमंत्री नोंथोंबम बिरेना सोशल मीडिया दा थागलकपा वारोल अमदा जिला आसिगे डिस्ट्रिक्ट फॉरेस्ट ऑफिसर याउना सिक्यूरिटी फोर्स की अपुनबा कांगबु नार्कोटिक अफेयर्स एंड बॉर्डर्स अमसुंग डिस्ट्रिक्ट एडमिनिस्ट्रेशन की ऑफिसर सिंह याउना मफम सिंह अदुदा येंगसिनकी हाइरि पोंडलैंड मोंकेन तैसेंग जोमाकोट अमसुंग दुमालियन हारिबा मफम सिंह असिददी नौनो पोपी थांबा थेंगनद्रे अदुमोइनमक सिंगात सब डिवीजन की मनुंग चन्न लैबा कुवांग सुवांग कुवांगदा एकर अमरुंगी मफमदा नौनो पोपी थारंबा थेंगनकी पोपी पांबी सिंह अदु यांथतुना मंगनखरे हाइरि मपाल लेबाक सिंगदगी पाइरकपा उचेक सिंह मसिंग थीद्रिंगैगी मांगोइनना चेक्सुल थौरांगोइना ngasi कंबाइन ड्राइव अमा बिष्णुपुर जिला की तोंगान मफम अहुमदा चथखरे कैबुलमजाउ नेशनल पार्क KLNP Forest Staff अमसुंग Environmental Social Reformation अमदी संगाई प्रोटेक्शन फोरम ESRSPF ना पुनः सिंधुना थांगलवाई ममांग कैरेन फाबी ममांग अमसुंग सिंगमई नाटन की तोंगान मफम सिंगदा ड्राइव चथबदा उचेक फानबा लांग कुंथारोम फागले मियामना लमलकी सा उचेक सिंग कनब पांदमदा ड्राइव असी चथखिबनी तुंगदसु मियामना सा उचेक सिंग कनबदा अचोबो थौदांग लौबिनबा अपील तौरकली राजा राम मोहन रॉय लाइब्रेरी फाउंडेशन RRR LF की डायरेक्टर जनरल प्रोफेसर PB शर्मा ngarang शिलोंग की सेंट्रल लाइब्रेरी दा चतुन येंगसिनख्रे केंद्र की कल्चर मंत्रालय की मखादा लैबा ऑर्गेनाइजेशन RRR LF ना लैबाक असिगी मफम सिनबा थुंगना पब्लिक लाइब्रेरी सिंग हेना फगदनबा थौरांग कया पाइखली मेघालय सरकार की आर्ट अमसुंग कल्चर विभाग की मखादा पब्लिक लाइब्रेरी सिंग RRR LF ना सगतुना लागली प्रोफेसर शर्मा नहाय लुबसिना ngarangdagi mathang thagi ani phawba capacity building training program ama pangthukli masina public library da thabak tawriba singda hena kanaba fanghalagani thoromasi Northern Hill University ga khusamna duna chinbani thoromasi da Assam Manipur Meghalaya Sikkim amasung Tripura dagi lakpa miyoi sing training pigani tabiriba pawasi Akashwani Imphal dagi ni तेलंगाना विधानसभा मिखल की भोट खोमबगी मतम ngasi numidang wairam loiragani मिखल था सिगी कुंट्रा सगोल से निमित्त पांगथोकनी मिखल की मतम नक्सिलकपगा लोइनना भोट खोमबगी थबक खम थेंगना कले तोंगान राजनीति दल की लुचिंगबसिंगना मखोई की दल की दमक ngamjabi थादुना वोटर सिंगी पुंगनिंग चिंगसिल्ली प्रधानमंत्री नरेंद्र मोदी बीजेपी की मकोक थोंबा लुचिंगबसिंग अमित शाह जेपी नड्डा राजनाथ सिंह पीयूष गोयल अनुराग ठाकुर अमसुंग बीजेपी ने सरकार पाइबा राज्य सिंगी मुख्यमंत्री सिंह याउना दल असिगिदमक भोट खोमली कांग्रेस लुचिंगबा राहुल गांधी प्रियंका गांधी मालिक अर्जुन खड़गे मुख्यमंत्री सिद्धरामैयासु तेलंगाना दा भोट खोमली राज्य की विधानसभा केंद्र 13 ngasi numidang waram pung 3 da भोट खोमगी मतम लोइरगनी
ꯂꯦꯝꯍꯧꯔ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 106ꯇꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5ꯗ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯂꯣꯏꯒꯅꯤ꯫ ꯇꯦꯂꯪꯒꯥꯅꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝꯗꯒꯤ ꯚꯣꯠ ꯊꯥꯗꯕꯗ ꯃꯤꯑꯣꯏ 16,000 ꯂꯣꯝꯅ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛ ꯚꯣꯠ ꯊꯥꯗꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯤꯞ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔ ꯕꯤꯀꯥꯁ ꯔꯥꯖꯅ ꯍꯥꯏ꯫ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 119ꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 17,000 ꯍꯦꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗꯒꯤ ꯚꯣꯠ ꯊꯥꯗꯅꯕ ꯑꯌꯥꯕ ꯄꯤꯕꯗ ꯃꯤꯑꯣꯏ 16,000 ꯂꯣꯝ ꯚꯣꯠ ꯊꯥꯗꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ 40 ꯍꯦꯜꯂꯕ ꯚꯣꯇꯔꯁꯤꯡ ꯑꯃꯗꯤ 90%ꯒꯤ ꯃꯊꯛꯇ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯁꯔꯀꯥꯔꯅ ꯄꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯤꯈꯜ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯁꯠꯇꯤꯁꯒꯔ, ꯃꯙ꯭ꯌ ꯄ꯭ꯔꯗꯦश, ꯃꯤꯖꯣꯔꯥꯝ, ꯔꯥꯖꯁꯊꯥꯟ ꯑꯃꯁꯨꯡ ꯇꯦꯂꯪꯒꯥꯅꯥ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯃꯁꯤꯡ ꯃꯊꯪ ꯊꯥꯒꯤ 3ꯗ ꯊꯤꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ 50,000 ꯄꯤꯔꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯔꯣꯖꯒꯥꯔ ꯃꯦꯂꯥꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯔꯣꯖꯒꯥꯔ ꯃꯦꯂꯥꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯅꯍꯥꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯍꯜꯂꯒꯅꯤ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯕꯤꯚꯥꯒꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯔꯀꯥꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯄꯤꯔꯤ꯫ ꯅꯧꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯅꯍꯥꯁꯤꯡꯅ ꯔꯦꯜꯋꯦ, ꯄꯣꯁꯠ ꯑꯣꯐꯤꯁ, ꯔꯦꯚꯦꯅ꯭ꯌꯨ, ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟ, ꯍꯛꯁꯦꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯚꯥꯒꯁꯤꯡꯗ ꯊꯕꯛ ꯇꯧꯔꯒꯅꯤ꯫ ꯀꯔꯅꯥꯇक ꯁꯔꯀꯥꯔꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯑꯦꯗꯚꯔꯇꯤꯖꯃꯦꯟꯠ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯥꯖ꯭य ꯇꯦꯂꯪꯒꯥꯅꯥꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯍꯥꯞꯄꯒꯤꯗꯃꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯔꯅꯥꯇक ꯁꯔꯀꯥꯔꯗ ꯅꯣꯇꯤꯁ ꯊꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯤꯈꯜ ꯇꯧꯔꯣꯏꯗꯕ ꯀꯔꯅꯥꯇꯀꯥꯗ ꯔꯥꯖ꯭ꯌꯗꯨꯒꯤ ꯁꯔꯀꯥꯔꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯇꯦꯂꯪꯒꯥꯅꯥꯗ ꯐꯣꯡꯕ ꯊꯦꯡꯅꯕꯗꯒꯤ ꯅꯣꯇꯤꯁ ꯑꯗꯨ ꯊꯥꯈꯤꯕꯅꯤ꯫ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯆꯠꯅꯔꯤꯕ ꯔꯥꯖ꯭ꯌꯁꯤꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯦꯗꯚꯔꯇꯤꯖꯃꯦꯟꯠꯁꯤꯡ ꯑꯇꯣꯞꯄ ꯔꯥꯖ꯭ꯌꯁꯤꯡꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯕꯗ ꯃꯥꯡꯖꯧꯅꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯗꯒꯤ ꯑꯌꯥꯕ ꯂꯧꯅꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯒꯣꯋꯥꯗ ꯄꯥꯡꯊꯣꯛꯂꯤꯕ 52ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯕꯦꯝꯕꯣꯂꯤꯝꯗ ꯂꯩꯕ ꯗꯣꯛꯇꯔ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯐꯤꯜꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯦꯋꯥꯔꯗ ꯀꯌꯥꯁꯨ ꯈꯨꯠꯁꯤꯟꯅꯒꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯐꯤꯜꯝ 260 ꯍꯦꯟꯅ ꯎꯠꯈꯤ꯫ ꯃꯁꯤꯗ ꯋꯥꯔꯜꯗ ꯄ꯭ꯔꯤꯃꯤꯌꯔ 32, ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯤꯃꯤꯌꯔ 19, ꯑꯦꯁꯤꯌꯥ ꯄ꯭ꯔꯤꯃꯤꯌꯔ 62, ꯏꯟꯗꯤꯌꯥ ꯄ꯭ꯔꯤꯃꯤꯌꯔ 39 ꯌꯥꯎꯔꯤ꯫ viksit Bharat Sankalp Yatra ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯤ꯫ ꯖꯇ꯭ꯔꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯧꯔꯝꯁꯤꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯚꯥꯞ ꯇꯥꯍꯟꯅꯕ ꯑꯃꯁꯨꯡ ꯐꯪꯍꯟꯅꯕ ꯄꯥꯟꯗꯝꯅ ꯃꯤꯌꯥꯝꯕꯨ ꯚꯥꯞ ꯇꯥꯍꯟꯕꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯗꯦꯜꯂꯤꯗ ꯖꯇ꯭ꯔꯥ ꯑꯁꯤ ꯉꯁꯤ ꯍꯧꯗꯣꯛꯀꯅꯤ꯫ ꯃꯁꯤ ꯎꯄ-ꯔꯥꯖ꯭ꯌꯄꯥꯜ ꯕꯤꯅꯦ ꯀꯨꯃꯥꯔ ꯁꯛꯁꯦꯅꯥꯅ ꯗꯦꯜꯂꯤꯒꯤ MP ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯗꯣꯛꯀꯅꯤ꯫ ꯌꯥꯇ꯭ꯔꯥ ꯑꯁꯤꯒꯤ ꯃꯈꯥꯗ IECꯒꯤ ꯚꯦꯟꯁꯤꯡ ꯖꯤꯂꯥ 13ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 700ꯇ ꯆꯠꯇꯨꯅ ꯃꯤꯌꯥꯝꯕꯨ ꯚꯥꯞ ꯇꯥꯍꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁꯦꯟꯕꯥ ꯆꯍꯤ 2019-20ꯒꯤ ꯔꯥꯖ꯭य ꯁꯔꯀꯥꯔꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯒ꯭ꯔꯥꯟꯠꯁꯤꯡ ꯄꯨꯊꯣꯛꯀꯅꯤ꯫ ꯃꯤꯐꯝ ꯑꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯊꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯔꯨꯜꯁ ꯑꯣꯏꯅ ꯃꯦꯝꯕꯔꯁꯤꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟ, ꯕꯦꯅꯔ ꯑꯃꯗꯤ ꯄꯣꯁꯇꯔꯅꯆꯤꯡꯕ ꯄꯨꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ T20 ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭रिꯀꯦꯠꯀꯤ 3ꯁꯨꯕ ꯃꯦꯆ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯚꯥꯔꯠꯀ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒ ꯁꯥꯟꯅꯔꯒꯅꯤ꯫ ꯃꯦꯆ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯇꯒꯤ ꯍꯧꯒꯅꯤ꯫ ꯃꯦꯆ 5ꯒꯤ ꯁꯤꯔꯤꯖ ꯑꯁꯤꯗ ꯚꯥꯔꯠꯅ 2-0ꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯚꯥꯔꯠꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯕꯨ ꯋꯤꯀꯦꯠ 2ꯗ ꯊꯣꯏꯈꯤ꯫ ꯇꯤꯔꯨꯕꯅꯟꯇꯄꯨꯔꯝꯗ ꯁꯥꯟꯅꯈꯤꯕ ꯑꯇꯣꯞꯄ ꯃꯦꯆ ꯑꯃꯗꯅ ꯚꯥꯔꯠꯅ ꯔꯟ 94ꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈꯤ꯫ ꯍꯔꯤꯌꯥꯅꯥ ꯑꯃꯁꯨꯡ ꯄꯟꯖꯥꯕ ꯆꯦꯟꯅꯩꯗ ꯆꯠꯊꯔꯤꯕ 13ꯁꯨꯕ ꯁꯦꯅꯤꯌꯔ ꯃꯦꯟꯁ ꯅꯦꯁꯅꯦꯜ ꯍꯣꯀꯤ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯐꯥꯏꯅꯦꯜꯗ ꯉꯁꯤ ꯊꯦꯡꯅꯔꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯨꯈ꯭य ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯉꯝꯈꯩꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯗꯅꯕ ꯑꯃꯗꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯄꯥꯏꯔꯛꯄ ꯎꯆꯦꯛꯁꯤꯡ ꯃꯁꯤꯡ ꯊꯤꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯑꯣꯏꯅ ꯉꯁꯤ ꯀꯝꯕꯥꯏꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗ ꯆꯠꯊꯈ꯭ꯔꯦ꯫ ꯇꯦꯂꯪꯒꯥꯅꯥ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯂꯣꯏꯔꯒꯅꯤ꯫ ꯃꯤꯈꯜ ꯊꯥ ꯑꯁꯤꯒꯤ 30 ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯦꯇꯔ 50,000 ꯄꯤꯔꯒꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫